Khomzari, Sktv'S News Puyeng Miriba Pumnamakpu Luchingbina Taram Nokchari, Ahanbada Maruiba Pau. Separate administration की demand है न कंसिनबा कुकी जो सिंगे MLA तरा फम थादो कदबनी हाइना कुकी Human Rights Council के इस RC नखंगन क्रे Faying Bazada लोन यादव मदी हक्सांग सोकनिंगाई ओइबा युंगांग सुंगलंबा मियोई तरेट पोलम कया कोने न पुलिस न फागत पंगम क्रे Lambi sem da bagi mayokta haukiba hing nongyai dagi mayai lambi da changsim kiba matam kaktaba banna miyam gi chatok chashin na chawna phanba pikre Hozik pau sandong na pizari Kuki singna taliba separate administration ki demand asi hena mapangal leinaba kuki zogi MLA tarana Manipur Legislative Assembly ki member oivadi toknaba Kuki Human Rights Council case RC na kangan krehari Hiramasi ki matang da Kuki Human Rights Council ngasi thadura ki bachero lamada kumza lisingani kolumdoi gi megi tang ahum dagi thora ki beiranga sida Kuki zogi MLA sing let pau hauki nepcha kipgen kimnio hauki hangsing bungjagin walte lalian mang khaute chinlung thang manlun Pauline Lan Haukip, Mursanglur Sanati, Lejamang Haukip Amadi, Haukalet Kipgena, Makoi Yoiva, Firip, Chapsana Logadavani Haina Kanghale. Manipur Legislative Assembly the Kuki Zogi MLA Tarana sit Kansilaga Leva Haibasi, Kuki Zogi Miam the Namtak Toga Pankakne, Hause Koigi Miam the Pambadi mute oina Kalavaluching Sing in a separate administration Yitabak Toram Sing, Kumang Saushina Bahonavadune, Hause Kuki Miam the Pambadi Wangang Bugimot Tabak oina Pangtopani, Irangasina Piba Jating a sing a Simaksufangle. Irang si thokra matungda maitai amasung kuki furup ki mioi sing tongan na leinare asigumba matang asida miyam gi mute oiriva singna political gi oiba warip ama lautuna miyam gi aningba pamba asi thabak taon thokna na bohot nagadabani maram manuna kuki zogi MLA tarana Manipur Legislative Assembly dagi member oiba toktuna aikoi gi lingzel mana badut pagaloina na furup asi gi hak fangna na bohot nagadabani Kuki zogi legislator singna miyam gi apam bada meeting thamlaga thabak tawgadabani legislator singna kuki zo miyam gi kari thabak tawrakpage haibadu kupna senagani haiba wafam sing KSRC na khangali haina KSRC gi cherol asina makhatari Faying Bazara Lona Yadava di Haksang Sokningai Oibamongda Yungang Sunglamba Mioi Taret Police na Fagat Pangam Kre MC Dawalama Sung iconic level sticker yawa Yungang Sung the Sinavata Polam Kayama so Fagat Pangam Kre Hari Hiramasi matang the police ki pau aman hai haukibatang kunda Manipur police ki personal singna Faying Bazara Yungang Sunglamba mafamamadagi tongan ba polam kaya yaw na Mioi Taret Fagat Pangam lay Farba Mioi Singa Duri Jiribam district ki kadam taladagi Chingakam Bihari Assam Dibugardagi Madap Lahon Chandan Lahon, Budesor Niyog, Assamgi, Demazidagi, Bimal Niyog, Himanta Niyog, Amasung Tilak Niyo ni Hari, Makoy Singasidagi MC Dawal Haina Thaba sticker, iconic Amasung MC Dawal Haina Thaba cartoon box ki bundle sing, Yungang Manba Potlam Yawba liter Chani gi steel drum khara, bottling Taubaki Machin Namasung Atay Kulai, pressure gas, Yungangi Manam Chenba Mahi Than Yawba plastic drum, Ahangba barrel Amasung level Yawdaba Ahangba bottle sing, Yungang Sung Badas Yenava chemical sing Amadi Sung Doklaba Yungang sing Putok Pushin Taubada, Sijenaba mini truck amaga fagat pangam ki haina police ki pau asina makhatari Iramdam Kanbalub IKL na konba mafam singdigi artist amatana Sangai Festival the cultural program na chingba saruk yape yaroi wahmasigi wangmada Sangai Festival yawram mathoklabadi miyam gi oiba thabak amata yawhaloi haina ikal gi advisor ningthau khongjam sanatum mamite na fongdorakle Lamboy Kula Leva Ikalgi office the Pang Tupa Pau Gimi from Mamma from a Sifong Dogladuna, Sanatombana Makatana High, Kundrakpa Mesi Manung Chana Chanung Chingmang the Lenabakuki sing Mayum the Hanjin Krabamatung, Makoibukuki Kulai Piva sing Nangak Shin Matobada, Lengak Asinakariso Haide. Kundrakpa Mesi Manung Chana Leva Iko Dolai Tabi Amadi Sadu, Yang Kumana, Chingba, Maite sing na Kundaba, Kunja sing Dangasi Fawa relief game sing that. Awaba kaya khangalaga thamle chingdana lo ama aduga tamdana lo ama chatnabagi fibam da thamlaga Manipur Sangai Festival pangthokpa haibasi michang mikhai naibagi thawongni maram aduna kokomi amadi IDP singna Sangai Festival gi mayokta changshilakpa khongjang khudingmak ikalna su sogatkani festival asi loidri fawba ikalna konba mafamda
ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕꯅ ꯃꯈꯥ ꯇꯥꯈꯤ꯫ Manipur government tauge yauna tauriba leibak praja mayamna asumba lan loisandriba aduga IDP mayam ama mayum da hanjandriba asigumba matam asida harau kumai pangthoktana tauge yauba matadongna tauriba se masigi mayokta akoi against akoi condemn tawi masi taubiganu masi topiu haiba wafam jiba thamjari masigumba yaningdeba khongchat pangthokpagi thobak thoram sida akoi civil society organization akoi koko minachingba IDP singna chatharakpa thabak thoram mayam da yaningdeba thobak thoram mayam sida akoi ikal gil leijariba voluntary akan mamong la support tawgani loina na asigumba sangai gi festival asida art and culture gi akoi gi artist singna asigumba sangai festival asida saruk yabiganu karigumba masida akoi na hajariba wafam sida thawoi sita dana karigumba yauba tawramba taragade madu akoi gi masa na madu gi daita pujagadamni madu gi makha tarakpa sangai festival loirba matungda makoina makhoi gi thabak thoram kaya da akoina madu thingjangani haiba wafam jisu thamjari President's rule gi lengak na sangai festival lisingani kun manga pangthok libasi aningde festival asida saruk yaroi haina naharol yai fathorang club chanura sing yai fathodang lup amadi khongman okram chuthek mera paipi na khongjang changsinkhre khongman okram chuthek ta leiwa naharol yai fathorang club ki sanglen mamangda maike dong gi miyam na wakat khongjang changchinuna festival pangthok gi mayok ta kholau kaya sulauki State asigi irang asi hana mapum fana loisina na bahona bagi mahuta lupa crore kaya gi senfam changna sangai festival pangthok libasi maram chade lanjenari ba sing kayam kuina relief camp sing na wana lehan gadori bano haina su fongdorakle Mayai lambi semdabaki mayokta hokiba hingnong yaidagi mayai lambi apun malup malalna hairiba lambi asida matam kaktaba bangi khongjang hokibadagi mahosagi punsida chauna kaiba pikre Banasina maram oiraka mayai lambi gi nagyata leiba kaithel amadi dukana chingba thong lonaki lambi asigi tongan mafam da ban sogat pasing thoraktuna lambi da uwa faijinba tayar mai thaba madi achat awong sing thingmigi thabak akan mamong da chathaki aduma pu lining laison maheroi anayek amadi ata essential service ki oina dia tumak chatok chashin tobo ya hale chathariba banasibu mapum fana sogaliba miyoi singna fongdorakpada mayai lambi asi semna nabagi matangda lenga ki mari leinaba singa kayar khana wari sana khrabasu ngasi fawba thabak ton thoktana leiri Loina lambi asi semjel gani haibagi thazaba supirak palaikre mamang da lambi sem dabagi mayokta miyamna khongjang changshin ba hobadagi lambi gi matek khara sem ba horamki adubu mapum phana semlam kide lambi asi aduki matik fatabana maram oiraga anaye yaurok matamda aduki matik kudong chadaba mayok naraga laklibani masigi sumathakta lambi fataba maram na accident chu kayarak hanna thok palaikre lambi asi mapum phana semjin rip hawbadi vanasi makha chathaki gani haiba wafam sing fongdok naraki Bansi lambi exam druk tawani lambi sem na koi sem na ban bok chatha jagani akoi kaigino haibada tasina lambi si seme adu akoi ban tawra matung lambi no sema matung da no alaga tokiba aduna balek tawra lambi sema ban tawdra lambi sem dogi pio ma lappa maramna akoi ban ton na lambi sema pio da akoi masi chatha jari balasi akoi makhata chatha jagani ni lambi si chapa yadana yamna nuai tawam mayam di lebedagi koi hana press order botwe kan khongjing changselani haidana tang kuni thoi November ki tang kuni thoi 2025 sida koi akan khongjing changselakpani aduna huji aikoi maibel sing maya bai mai sing kalap ki akoi ki thongjau thawal lep awale kai ki thongjau kachi macha gi sidida akoi bantauri adura akoi mayam apun balu ni ji mayam ma yawaga akoi bantauri aduna banji akoi lambi sembi je bauti akoi temptana akoi bandi tawgani hana akoi mayam waremna Imphal cycle lambi asi ngasdagi hongna numitara mangani gi manungda lenga ki mari leinaba singna sembidaba tarabadi makhal makha kya gi khongjang changsilagani haina Imphal cycle road joint development committee i convener tonjam somorjana fongdorakle hiramasi gi matang danga si panga yangdong youth development association PYYTA gi office ta pangthokpa pawgi mi famamada wafama se fongdokladuna somorjana makha tana hai Matam kya ki mamang da ki lambi paring asi sembi na walengak ta kayarak hana hairaga lakhi masigi matang na Manipur ki governor da memorandum thaduna khangan khrabasu thabak ton thorak taba maramna aroi boina ultimatum mamasu tharagani
Hariba lambi paring asida ahing nungthil khaidana mal puba gari chatpa amadi security force ki gari kaya amasuk masing thingamdana chatlibani. Mahiroi singna chathok chashin tawbada lambi ki fiba masi ka hena fattaba maramna khudong chataba kaya su ngayok naribani. Lambi asida thokliba full singna nakyata leiba yumthong kaya amatu su saitheng piri. Loina lambi paring asida masing thingam drava accident kaya su thokpa leikrabani. Masida natana hospital la pukhalakpa na abasing lambi paring asigi mafom kayada punsi loikrabani. Maramaduna ngasidagi numit 15 gi manungda lenga ki mari leinaba mioi sing laktuna lambi asi semjinba haugadabani. Karingma wafum asida thawoidrabadi makhal makha kya gi khongjang changsilagani. Masida thorakpa afafata pumnamak lengakna pugadabani haina mahakna makhatana fongdoki. Kurai amadi akun mukhongi lonaba hantaki ising isaugi Imphal turengi kaideba river sigi aduda leramba akogi brisi ising isaugi matamdu sendagi dana pang sanana ba hujik nung chenaba khara haijalaga yamna khuba mawongda hujiksu thambiriba adu ising isaugdudi kuigre loigiba tasengna Imphal cycle route da leiriba government gi loising sing haitare leiriba mayamse akogi dolai thabi dam bresta leiriba adigi deploy toriba security personnel sing asigi satok sasingi ka henba Haibra kuntra nimpu yamana ahing nungtin khaktana pung kumri chupna adugumba lambi overloading oiba akoi vehicle jingduna maseng naidan chatpadagi lambi ji adugmatik film sokibine habasi parjamyamna khangbire Imphal Cycle Road Joint Development Committee ki maigidagi akoi thajariba numit ngasidagi na numit 15 ni sigi manungda government gi matam gi thomising amadi makoi gi officer sing laga sembini haina tat tobuse tobidabi numit 15 ni sigi manungda Suksoi soidana Imphal Cycle Road ki film si yam phajaba mongda black topping tobir ka sembiu aduga karigumba sembi da thoragadi maduda praja miyamga apunba committee ga akoni ihoma lakpadu da apapadak dai da kudumaksi okogi lengak na pubi tare masi mai clear ka tawjage Lamsang mayai lekai gi hundavi lokol la fau yai na wagi tamak pairaga thamba lorak ama makhairong gi faubai sakhangdaba singna thadoklam le hairi Fawai adu lamsang khunau haibom pokpidagi masagi chahi yankai mathoirom surava thangza mahavir kauba miyoi magini hairi thokriba thodo adugi matangda thangza mahavir na fongdorakpada ngasi ayuk pung 5 makhairom tarakpa duaida walking chaluba mahakka khangna chanaba miyoi singna fawai mai chakpa haure haibagi pau pirake pau du hek phangbaga mahak masamak na lamsang police amadi Manipur Fire Service ta pau piki madugi matung fire service amadi police personnel sing laktuna mai kanmigi thabag adu chathaki Fawai sing adu punna laurak ama makhairong gi pothokni thodo aduda fawai gi ayamba sarukti mai na chakre aduga fawai gi mayon gi sarukti mai chakpa du dagi kan mangamke ngasi gi mai chakpa du da chaurak na chada marifu rong gi changda mai na chaki thodo adu gi matang da police ta complain na mathangat kre haina su mahavir na makhata na fongduki Palliative care ki matang da pangthokpa mga suba Palicon 2025 International Conference ngasi Janems ki auditorium da pangthokre Every Life Matters Universal Access to Palliative Care haibi hiram da pangthokpa International Conference adu da Manipur Health Services ki Director Dr. N. Hemanta Kumar Janems ki Director Dr. Longjam Usarani amadi PCSI ki President Dr. Jugindra Sorak haibam na maroi ba mitunglan singoina sarugyaki Conference asigi souvenir ama fongba yaw na pangthokpa thoramadda Manipur Health Services ki Director Dr. N. Hemanta Kumar na hai Government Hospital singna palliative care da ahen meeting thamduna district ki thakta trauma center amadi ICU ki infrastructure teleconsultation amadi digital platform na chingba kaya semga sagat na bohonari aikogi lamdam asida ahal oirwa singmulu na chana loina bibagi chanabi ama mahosada gi leirei adomoina bag hojik chawkhalaba matam asida ahen melosing amadi skill shinaduna ahal singbuning thina loina biba ma sungakpi senbiba mathautai haina mahak na makhata ki Our health system is evolving into an integration of our health system to support palliative care. The state has continued to expand the district level critical care infrastructures, the trauma center and ICUs, teleconsultations and the digital health platforms, comprehensive NCD clinics, the cancer screening and early detection services, the community health and wellness centers. Together with these strengthen our ability to deliver the advanced, compassionate and accessible health care. Paugi marakthana tenba brega matang nominasi. Zina Emporium na landam masigi ningol singidamakta akhan na pujarakli. Rani Fulwak Lottery
lakliba December ki tang 15 da Imphal East District ke New Second Traffic Point da suksoi soidana pangthok jaragani lupa sahum khaktamo piba ticket amatang kapiraga lamdam masigi ningol singbu sogat poina idamdam masigi iyonggi pibu balenda masak taklasi pizariba GP number asida sel thibiraga madugi screenshot adu number asimakta da WhatsApp ki khutanga thabirakuna adongi ticket book tawbiba yagani hena akupa morol gidamak mobile number 9233987901 natragana Zina Emporium gi social media gi handle singda contact obiyo Rakimatong da mayam mutaram nokchari makhata ba pizari Manipur da han boina Manipur lenga ki town planning gi meeting makhada Institute of Town Planners India ITPI gi North East Zonal Conference kasi Chingmerong da leiba classic grande da pangthokrai strengthening regulatory compliance and sustainable urban development prioritizing non-motorized transport NMT, working and cycling amadi urban resilience to climate extremes, mitigation and adaptation strategies haibi hiram singh da pangthokpa thoramadu da mahot ki principal secretary RK Dinesh na hai Manipur se pik pas cheda moirabasu wathok lanthok marang kai bas cheda masuni thengnarak pa experience ki matungina thabak ama paikhalakpa matam da tungkoina chatpa ngamdaba kaya su thokli karingba State asida mai pak na paikhat kiba development project ama atopa state sing na su paikhat pada line na thokani Manipur asi tongan ba development gi project sing paikhat pada khwaidi gi mafam chaba state ma soiri masida natana northeast region da toina pangthokpa temperature inversion haiba thong asida mafam asi hawa nungsit sing mosin hanana ba machak moiri leptana hengalak pa mi sing na maram oidona urban development gi thabak sing asi loishin ba nai trabo wari ama gum leiri masigi mathakta urban sanitation urban transportation namadi urban infrastructure sing daso akai be kya piri basing sing asi conference asida kupna khanaduna afaba chawkhat pa purakna ba faikat pe aba thabak sing paikhana ba wafam sing khanagani haiki Development has always been a very critical issue. Today we clean the area in the morning, in the evening it gets dirtied again. It's a never-ending story. That process repeats every day. Similar in the case of urban sanitation, sewerage. On top of this urban sprawl becomes worse and worse. The increasing population, the migration from the rural areas, and this annual increase of population leads to increasing burden on our infrastructure. And no matter how hard we try, we are always far behind in managing this, whether it is urban sanitation, urban sewerage, urban transport, all these issues. And so we are doubly glad that the best brains, the best people, in fact the Navaratna of our country are assembled here. It's a big opportunity for us in Manipur and the people in the Northeast that we have all of you here to do some brainstorming. Association of Indian University AIU na chahi sama surakpaga mari leina ngasi akhanava lecture program ama Danamanjari University DMU na sinduna GPU Men College ki Central Hall da pangthokri Tharamada da DMU ki Vice Chancellor Professor W Chan Babu Singh GPU Men College ki Principal Professor L Rajan Singh Manipur University of Culture ki Vice Chancellor Professor Paunam Gunindro Singh amadi AIU New Delhi ki Joint Secretary Dr. Alok Kumar Mishra na maro iba mitunglan sing oina sarugyaki Thoramadu mari leina DMU ki Vice Chancellor Professor W Chan Babu na fongdo kibada Lisingani ni futareta India si chawkhalaba leipakama oina na bagi pandam thamliba singa mari leina na thoramasi pangthokpani Viksit Bharat lisingani ni futaret fongna na bohona bada higher education sector na lawriba thodang matang da sukup na khana nei na bani India ki state singda leiba university sing AIU ki associate member oidivani amadi atopa leipak ta leiba university sing na su AIU ki member oina na basu honari haiki Education system the Karamaina India si 2047 the world leader at the developed nation mo na bagi karam field the karam area da role larakadori ge at the education system the Karamaina transform torakadori ge the Karamaina tawon si ge at the Bharatiya Gyan Parampara or Indian knowledge system habiti Manipur da su traditional
knowledge mayam khak lairiba sigi traditional knowledge mayam si akhoi academic curriculum sida yahol lakana policy making sida masi mayam si involve to lakana aduga mari lena ba skills je akhoi na preserve tawdana protect tawdana adagi sharpen tawdana akhoi gi lairiba youth mayam si karmaina lahen si ge maduna maram oidana akhoi si gi akhoi gi decision making da akhoi gi say suppose entrepreneurial activities da aduda loina akhoi economic development da madugi mayam dona maram oira karamain tawdana ahongba afama poroksi ge haibasi loina discussions da yauri masi Guru Lebak Macha Nari Say Resource and Training Center Ngaikong Kulengi annual function Lisingani Kunmanga Kuntaruk Yone award ceremony memorial lecture and discussion on nuts and Cretan Haiba Ngasi Ngaikong Kulenda Pangtokri Thormaduda Wangkem Assembly Constituency Game Malaysia Riba MPCC ki President Kaishamega Chandra Tawal District ki Hanagi Upadakshya ta Khilambam Nungshi Oinam Assembly Constituency ki Hanagi MLA Laishram Radha Kishore Manipur University ki Department of Dance and Music Associate Professor Dr. M. Thoiba Ngaikong Kulen GP ki Chairperson Moirang Tembala Ngaikong Kulen Jila Parishad Member Khoirakpum Sanamatum Susarugyaki Thoronga Mari Lainana MLA Kaishamega Chandra na Fongdokibada UNESCO na Lisingani Taramapanda Manipur ki Dharma Karamagi Thoram Singh Masak Khangbiduna Ngaktuna Thamliba asiga loinana Malenggi miyam ne kaikumna biri Lengak na sumasibu ngak shena na mathorang kaya lokhale Pangthokliba thoram asina khunai asida chobei note ama soidana piba ngamgani haiki University Popa Masusi virus Magata Nare Asi Taiwan Parts University Tusinana Amasun Punin Dungai Lady the Makta Adumba Langla Aduni Equinasi Subatas Italagi Equina Patrick the Tabak program Sinsi Adamasi Muasi Santi Gitama Puning Leta Naba Amasun Amaga Sinana Gitamakta Simba Tabak program Sinsi Tamaifa Tabayan Lakre Maramasina Sakari Government Nasina Masigi Yokanaba Ngaksenanaba Amadi incentive adagi tuman pe department handokuna masita mebani tuman institution department ke athani thamani Moirang Kanglairon ge horak from Moidi Vido Moirang Tangjing Laikonungda Kamana Kaufa ki mitama Moirang SCGMLA Tongam Santi na ngasi Maikum Hangdokray Mitamadu Salam Ibo Choba Singh amasung Konjeng Bamberen gi mungmanung neibudo Moirang Tangjing Laikol nungda katpane Mitamasi KSM Fine Arts na sabani Maikum Hangdokpa ki Thormaduda Salam Ibo Choba Singh Khadrakpa Thabakta ki Potharaba Principal A Sarachandra Ingu Fam Naiba Chairap Loishang gi Fairin Bam Khaba Moirang Tangjing Yagyorel Marup ki President Nodia Ngangoicha Amadi Saite Academy Wadi Salam Tomba Susarugyaki Thormaduga Mari Lainer MLATA Shantina Kambana Kau Faba ki Mitam Katliva Salam Ibo Choba Masung ke Biren gi Mungmanungbo Thagat Fongdoki Asigumlaba Puari ka Tana Thanaba Yadraba Moirang Kanglairon gi Sayon Langon Tareta Kamba Thoibiani gi Nungshiba Wari ke Anga Sigi Kambana Kau Faba ki Mitamasi Ubada gi Hena Ningsing Hanboiragani Moirang Kanglairon gi Hena Mapum Faba Puari ke Asu Mirola Sina Kangbangamlagani Haiki Manipur ki Prajada Langai Samam Nagalera Kambana Karabai do the Pata Kau Pagi Yago Badigi Asimo Satum Sumail Togore Hendo Badula Manipur Prajada Langai Samam Nasi Sumava Muti Sila Ado Vitam Sila Nasi Manipur Prajada so either Masakta Nani and Hazard and Manipur Prajamiam Hagamzari Kumzali Singamaga Chamapan Marifutara ki Matamna Tokiba, Nagama Sunkuki Irangi Matamda, Lofon Kullaki Mutkrava, Sandang Ngasidi, Mithun Conservation Breeding Center in Arunachal Pradesh, Nagaland, Manipur project na, Kullasida Mukhan Uba Fangkrei. Hiramasi Matangda, Mithun Conservation Breeding Center in Arunachal Pradesh, Nagaland, Manipur project Principal Investigator, Dr. Etom Sunil Nakudik Piraka Thadoropa Chirola Manahai. Project asigi makhada kungangi thakta sandang amasung atei shasan sin vaccine kapthok pamadi ear tagging tawbugi thorum ama kamjong district ki manung chana leiba lofong khulla pangthokrei program asi North Eastern Region Community Resource Management Society NERCRMS Shillongna apun meima gi macha sing aims Manipur ki matenga loina pangthokpani North Eastern Council ki sendang makhada paikhatpa program asi matangda lofon khul gi khulakba mingthing muang na fongdorakpada
Project asigi makhada sandang kunmanga lofon khul kabui khulen amadi machi khul gi project center sing na piraklei khul asida sandang amuk hanu uba fangba sida kunja sing so duki matik dungai ba haibu hoire masigi damag NEC M donor NERCRMS AIMS amadi Dr. Atom Sunil bu hainingai leitana thagali haina cherol asina makhatari United NGO Mission Manipur ki founder member loinana chairman oiramba Reverend Dr. Tamthing Rivanau na ngarang khangawdana leikidabada United NGO Mission Manipur na waba fongdurakli lupasina thadorakhiba cherolamada UNMM hek safonglakpadagi chawkhananaba Reverend Dr. Tamthing Rivanau na thodang chawna loduna hotnarami mangna leikidabasina lupasiga choba mangzaba moi horagani loinana imung manungna nanghoriba wabdasu saruk yari hari Matam sangna Manipur Police ta mathau pangthoklaba thabaktagi pothakraba MPS officer Akoizam Santi Kumar na manung matam chadana leikidabada 1986 PTV Maduvan Vets na waba fongdurakle Vets asigi members sing na minute ani tumina leptu na waba fongdokpaga loina na leikidraba gi thawai na mapugi nakta ingna chingna leiruna mathongni ki loina na imung manung na thengna horiba wabda su saruk yari haina Vets asigi maikai digi fongdurakle Ministry of Youth Affairs and Sports ki meeting makhada CRPF ki chamhum pumapan suba battalion na Sports Authority of India saiga kushamna duna numit mari ni chathagada volleyball tournament ama Imphal ki chanungda leiba playground ngasi hodokre tournament hodokpaki thoramadu da Imphal ki additional deputy commissioner RK Dayanandana athoiba mithunglen oibaga loinana CRPF ki makok thongba official sing saiga official sing jusarugya ki Thasi ki tangkun mga fawba chathagada volleyball tournament asida puna team tara taruk na saruk yari Sanabagi nod hengat hananaba kunaida nungsi chanaba puraknaba masung nahasingbu thauna hapnaba wakalona tournament asi pangthokpani hairi Aroibida maroiba pausing mokana pizari Separate administration की demand है न कंसिनब कुकी जो सिंह MLA तरा फम था दो कतबरी हाई न कुकी Human Rights Council KHRC न खंगन क्रे Faying बाजार लोने यादव अमदी हकचांग सोंगनिंगाई ओइबा युंगांग सुंग लंबा मियोई तरेट पोलम के आगा कोने न पुलिस न फागत पंगम क्रे Lambi sem dabagi mayok tahu ki bahing nong yai dagi mayai lambi da junction ki ba matang paktaba banna miyaw ki chatok chashi na chauna pan na pikray Matang sa bulletin na solution jare Manipur miyang gipon sida kwai di kina maroiba state asigi lebak asigi madi Malangi pausing kita mag SKTV News bu meeting ta don leibiyo kurum jari